Khurumzare, Thabaki Pau meeting Tabiri Basingbu, Linthoi KHOIROMna, Taram Nokchari. Ngasigi Thabaki Pauda, National Health Mission State Health Society gi ahang bafam khara Logadori ba posting adudi pediatric cardiologist, cardiac anesthetist, perfusionist, medical officer, staff nurse, OT technician, housekeeper, receptionist amadi pioni masagi chahi kuntrani pan phawbugi manungda leibaga loinana posting asigi chanaba mahigi thak oigadabani. Thabak sing asigi online registration tawbagi aroiba matam tha asigi kunda oigani amadi exam center na Imphal da oigani hairi. Indian Army Agnipat Scheme Lisingani Kunhumdoi gi makhada Agnivir khara Logadori scheme asida yawningba candidate sing adu masagi chahi 18 makhaidagi kunmathoi phawgi manungda leiba oigadabani mahigi thak class 8 class 10 natraga class 10 plus 2 pass tawba oigadabani online registration tawbagi aroiba matam March ki 15 da oigani examination asigi matamna chahi asigi April 18 ta oibaga loinana examination center na Imphal da oigani hairi. Assam Rifles के Group B amadi C के Clerk Technical and Tradesmen के ahangba firm खरा लोगदौरी firm सिंग असिबु apply तौनिंगबा candidate सिंग अदु मसागी चाही 19 दगी कुन मंगा फावबगी मनुंगदा लैबा ओइगदबनी amadi firm की मतुंगिना मसागी महिगी थाकसु लोइबा ओइगदबनी online registration तौबगी अरोइबा मतम March की 18 फावब ओइगनी exam की मतम अमशुंग मफम हुजिक फावबगी ओइना लाउथोकपा लैत्रि. Union Public Service Commission UPSC na loba Civil Service Prelim lisingani kunhumdoi pangthokpaga loinana ahang bafam khara logadori thabaga sigidamak apply tongningbba candidate sing adu masagi chahi kunmathoi dagi kuntrani thoi phawbagi manungda leiba mioi sing oigadabani adumakpu government ki leiriba chatna kanglon gi matungina khara makhaidi komthokpa leigani mahigi thak graduate loiraba singna saruk yaba yagani examination asigi form thajanbagi aroiba matam chahi asigi May 19 fawba oigani amadi exam center su Imphal da oigani hairi. Union Public Service Commission UPSC na loba Indian Forest Service Prelim lisingani kunhumdoi pangthoklagani thabaga sigidamak apply tongningbba candidate sing adu lenga ki matungina masagi chahi kunmathoi dagi kuntrani thoi phawwi manungda leiba mioi sing oigadabani adumakpu government ki leiriba chatna kanglon gi matungina khara makhaidi komthokpa leigani mahigi thak mari leinaba hiramda graduate loiba singna saruk yaba yagani examination asigi form thajinbagi aroiba matam sahi asigi May 19 fawbo oigani amadi exam center su Imphal da oigani hairi. Central Industrial Security Force CISF की constable की firm खरा लोगदौरी firm सिंग असे apply तौनिंगबा मियोई सिंगी चाही कुनमाथोई दगिना कुनतरेट फावबगी मनुंगदा लैबा ओइगदबने दुमकपु गवर्नमेंट की लैरिबा चटना कांगलोन की मतुंगिना खरा मखैदि कोमथोकपा लेगनी लोइनना पोस्ट असिगी दमक सरुक यागदबा कैंडिडेट सिंग अदुगी महैगी थाक matriculate ओइगनी online registration तौबगी अरोइबा तारीख February 19 ओइगनी exam asigi center Imphal da oigani adumakpu exam pangthokadaba tarik athuba matamda lauthoraklagani. Army Ordnance Corps Center AOC na Group C gi oiba ahangba firm sing direct recruitment basis da logadori firm sing adudi maru oina tradesmen met firemen sing asini thabaga sibu apply tauningbba candidate singi masagi chahi 19 dagina 15 fawbagi manungda leiba oigadabani adungmapu government ki chana kanglon gi matung ina khara makhaidi komthokpa leigani mahigi tha class 10 pass tawba oigadabani examination center na Guwahati da oigani loinana online registration tawbagi aroiba matamna chatliba tha asigi 16 ta oigani examination tawbagi matam hojik phawbagi oina lab 3. National Testing Agency NTA na logadaba Common University Entrance Test Undergraduate lisingani kunhumdoi India gi mafam khudingmakta medium tara humdoi da pangthoklagani academic year lisingani kunhumdoi kunmari gi oina India da lairiba Central University singda undergraduate tamningba candidate singna March ki 12 phawbagi manungda online registration tawgadabani test asida yawgadaba candidate sing adu 10 plus 2 pass tawba natraga thariba mioi sing oigadabani examination gi matam May thagi kunmathoi dagina kuntramathoi phawba oigani exam center na Imphal Churachandpur amadi Ukhrul da oigani hairi.
Nakal amaromda Joint Entrance Examination G Mains lising ani kunhumdoi National Testing Agency na sinduna pangthokadori hairiba examination asida saruk yaningbा candidates singna lakliba March ki taranithoi phawgi manungda online registration tawgadabani mahai thak 10+2 physics chemistry mathematics pass tawraba natraga thariba mahairoi singne apply tawba yagani examination ki center na Imphal Churachandpur amadi Ukhrul da pigani exam ki numit na lakliba April gi taruk tagina taranithoi phawgi manungda pangthokani Sahi asigi oina Northeastern Regional Institute of Science and Technology Neris Arunachal Pradesh na tongan ba certificate course singi damak entrance examination singda sarugyana ba online gi khuthangda application sing kauri NEE1 NEE2 amadi NEE3 course sing adudi best module certificate course technology stream da diploma module amadi degree module course sing loinana forestry da degree module course kini Hariba coursing asigidamak masagi chahi taramapandagi kunmari fawbagi manungda laiba mahiroi sing loinana class 10 natraga 10+2 science natraga diploma pass tawraba natraga thariba singna lakliba April kunmanga fawbagi manungda online registration tawba yagani hairi Valor Institute of Technology ke Engineering ke entrance examination chahi asigi April 13 tagi kunhumdoi fawba Imphal da pangthokani entrance exam asida saruk yaningba candidate sing masagi chahi kunmathoi subaga loinana 10+2 exam thariba amadi pass tawkhraba miyoi sing oigadabani Mathakta pijakriba thabaki pausing asigi akupa marol Imphal West ki Babuparada laiba job center dagi khangba yagani ngasigi oinadi thabaki pau matang asida loisinjare mityeng tabiriba singbu amuka hanna khurumjari